ꯐꯣꯇꯣ ꯑꯁꯤꯗ ꯎꯔꯤꯕ ꯑꯁꯤ ꯍꯟꯇꯛ ꯈꯧꯄꯨꯝꯗ ꯊꯣꯛꯈꯤꯕ ꯕꯁ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯅꯁꯝ ꯀꯤꯁꯟ ꯁꯤꯡ, ꯁꯅꯁꯝꯒꯤ ꯄꯤꯕꯥ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯁꯅꯁꯝ ꯈꯣꯃꯩ ꯁꯤꯡ ꯀꯧꯏ, ꯑꯗꯨꯒ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯁꯅꯁꯝ ꯑꯣꯡꯕꯤ ꯑꯀꯣꯏꯖꯝ ꯅꯤꯉꯣꯜ ꯕꯁꯟꯇꯤ ꯗꯦꯕꯤ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯑꯁꯇꯤ ꯑꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 13, 2022 ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯠ ꯑꯁꯤꯅ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 3, ꯏꯪ 2018 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁ ꯑꯁꯤꯅ ꯊꯧꯕꯥꯜ ꯅꯣꯡꯒꯥꯡꯈꯣꯡ ꯂꯥꯏ ꯂꯩꯔꯛ ꯍꯥꯏꯔꯤꯕ ꯑꯗꯨꯗꯒꯤꯅꯤ꯫ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 12, ꯏꯪ 2022ꯒꯤ ꯕꯁ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯃ, ꯑꯣꯖꯥ ꯀꯤꯁꯟ ꯍꯥꯏꯅ ꯈꯪꯅꯕ ꯑꯣꯖꯥ ꯅꯨꯄꯥ ꯑꯃ ꯌꯥꯎꯈꯤꯕ ꯑꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯍꯥꯏꯔꯤꯕ ꯀꯟꯇꯦꯟ ꯑꯁꯤ ꯁꯤꯡꯖꯃꯩ 360 ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖ, ꯃꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯇꯧꯕꯤꯔꯤꯕ ꯄꯦꯖ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯆꯕꯅꯤ꯫ ꯀ꯭ꯔꯦꯗꯤꯠ ꯄꯨꯝꯅꯃꯛ ꯁꯤꯡꯖꯃꯩ 360ꯗ ꯄꯤꯖꯒꯦ꯫ ꯅꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯆꯠꯂꯦ ꯑꯩꯗꯤ ꯃꯥꯡꯖꯤꯜ ꯊꯥꯅ꯫ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯑꯄꯥꯝꯕꯁꯨ ꯈꯪꯕꯇ ꯅꯠꯇꯅ ꯅꯍꯥ ꯏꯑꯣꯏ ꯑꯣꯏꯅ ꯊꯝꯕꯥꯜꯅꯨ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯈꯤ꯫ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯄꯥꯡꯊꯣꯛꯄ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯁꯀꯔꯁꯟ ꯃꯍꯧꯁꯥꯒꯨꯝ ꯍꯔꯥꯎ ꯇꯌꯥꯝꯕꯒ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛ ꯈꯟꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯈꯣꯡ ꯊꯥꯡꯗꯣꯛꯆꯈꯤꯕꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯄꯣꯛꯄꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ASI ꯔꯦꯡꯛꯇ ꯅꯧꯅ ꯄ꯭ꯔꯃꯣꯁꯟ ꯀꯥꯕꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯆꯍꯤ 2023ꯒꯤ ꯃꯥꯔꯆꯇ ꯃꯅꯥꯎꯄꯥ ꯖꯣꯟꯁꯟꯒ ꯇꯥꯟꯅꯖꯗꯨꯅ ꯌꯨꯝꯀꯩ ꯁꯦꯝꯖꯤꯜꯂꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯅꯤ ꯈꯟꯅ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯆꯪꯁꯤꯜꯂꯛꯈꯤꯕ ꯆꯍꯤꯅꯤ꯫ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ, ꯂꯧꯁꯤꯡ ꯄꯨꯀꯩꯇꯅ ꯊꯜꯂꯕ, ꯂꯥꯏꯔꯤꯛꯅ ꯌꯣꯝꯃꯒ ꯂꯩꯖꯕ, 12 ꯑꯦꯛꯖꯥꯝꯗꯁꯨ ꯄꯣꯖꯤꯁꯟ ꯂꯧꯔꯛꯈꯤꯕ, ꯍꯛꯆꯥꯡ ꯐꯕꯁꯨ ꯃꯔꯨꯅꯤ ꯈꯟꯖꯗꯨꯅ ꯖꯤꯝ ꯁꯥꯟꯅꯖꯗꯨꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯅ ꯃꯌꯥꯝ ꯃꯔꯛ ꯇꯤꯟꯗꯨꯅ ꯃꯍꯩꯔꯣꯏ ꯀꯌꯥꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯝꯕꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥ ꯑꯣꯏꯕꯇ ꯅꯠꯇꯅ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛꯀꯤ ꯒꯥꯔꯖꯤꯌꯥꯟ ꯑꯣꯏꯈꯤꯕ ꯑꯣꯖꯥ ꯀꯤꯁꯟꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯑꯄꯣꯛꯄꯗ ꯀꯣꯜ ꯇꯧꯗꯨꯅ ꯕꯤꯁꯦꯝꯄꯨꯔ ꯂꯝꯕꯤꯗ ꯑꯆꯥꯄꯣꯠ ꯂꯩꯗꯨꯅ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯖꯈꯤ꯫ ꯂꯣꯏꯅꯅ ꯑꯄꯣꯛꯄꯁꯨ ꯃꯆꯥꯒꯤ ꯄꯥꯝꯖꯕꯗꯨ ꯈꯪꯗꯨꯅ ꯑꯆꯥꯄꯣꯠ ꯀꯌꯥ ꯂꯩꯗꯨꯅ ꯉꯥꯏꯕꯤꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯖꯔꯤꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯁꯨ ꯑꯄꯣꯛꯄꯅ ꯈꯪꯏ꯫ ꯃꯃꯥꯡꯗꯁꯨ ꯃꯍꯩꯔꯣꯏꯁꯤꯡ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤꯅ ꯑꯄꯣꯛꯄꯅꯁꯨ ꯀꯔꯤꯁꯨ ꯑꯉꯛꯄ ꯑꯣꯏꯈꯤꯗꯦ꯫ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ "ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ, ꯂꯝꯕꯤ ꯑꯈꯨꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯩꯕꯅꯤ" ꯍꯥꯏꯕ ꯋꯥꯍꯩ ꯀꯌꯥꯁꯨ ꯇꯝꯕꯤꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯣꯖꯥ ꯀꯤꯁꯟꯅ ꯊꯣꯡ ꯃꯌꯥꯗ ꯂꯦꯞꯄꯅꯤꯅ ꯆꯣꯡꯊꯍꯧꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯨ꯫ ꯆꯣꯡꯊꯍꯧꯕꯒꯤ ꯃꯍꯨꯠꯇ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯊꯝꯂꯒ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯊꯣꯡ ꯑꯗꯨ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯄꯥꯈꯠꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯝꯃꯤ꯫ "ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯟꯅ ꯀꯟꯅ ꯄꯥꯏꯌꯨ" ꯍꯥꯏꯅ꯫ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯁꯤꯜꯂꯛꯄ ꯐꯥꯎꯕꯗ ꯍꯤꯡꯒꯦ ꯈꯟꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯂꯦꯞꯄꯤꯈꯤ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅꯁꯨ "ꯑꯣꯖꯥ ꯌꯥꯎꯖꯔꯒꯗꯤꯀꯣ" ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯁꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕꯗꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕꯤꯔꯝꯈꯤꯗꯦ꯫ ꯕꯁ ꯑꯗꯨꯒꯤ ꯊꯣꯡ ꯆꯦꯖꯦꯠ ꯂꯣꯟꯁꯤꯟꯕꯤꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯊꯝꯈꯤꯕ ꯑꯣꯖꯥ ꯀꯤꯁꯟꯅ ꯃꯍꯩꯔꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯝꯃꯤ꯫ ꯀꯟꯕ ꯉꯝꯂꯔꯣꯏ ꯈꯜꯂꯕ ꯊꯋꯥꯏꯁꯤꯡꯒꯤꯗꯃꯛ ꯃꯄꯥ ꯁꯛꯅ, ꯃꯕꯨꯡ ꯁꯛꯅ ꯈꯨꯠꯁꯝꯅꯗꯨꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯑꯄꯣꯛꯄꯤ ꯏꯃꯥ ꯕꯁꯟꯇꯤꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯈꯔ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ "ꯏꯆꯥꯅ ꯃꯍꯩꯔꯣꯏ ꯀꯌꯥꯃꯔꯨꯝ ꯑꯃ ꯀꯜꯂꯝꯂꯦ꯫ ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯇꯦꯡꯊꯥꯔꯣꯏ꯫ ꯏꯆꯥꯗꯤ ꯃꯌꯥꯝꯒꯤ ꯑꯣꯏꯈ꯭ꯔꯦ" ꯍꯥꯏꯅ ꯄꯣꯡꯅ ꯂꯥꯎꯖꯗꯨꯅ ꯑꯆꯥꯛꯄ ꯊꯃꯣꯏ ꯅꯥꯏꯇꯣꯝ ꯊꯦꯝꯖꯤꯟꯍꯧꯔꯤ꯫ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯈꯟꯗꯨꯅ ꯄꯨꯟꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯑꯗꯨꯒꯤꯗꯃꯛ "ꯏꯆꯥ ꯑꯃ ꯃꯥꯡꯖꯔꯕꯁꯨ ꯏꯆꯥ ꯀꯌꯥꯃꯔꯨꯝ ꯑꯃ ꯀꯜꯂꯝꯃꯤ" ꯍꯥꯏꯅ ꯐꯥꯊꯖꯍꯧꯔꯤ꯫ ꯑꯣꯖꯥ ꯑꯃꯗ ꯂꯩꯒꯗꯕ ꯒꯨꯟꯁꯤꯡꯇꯅ ꯌꯣꯝꯂꯕ ꯑꯣꯖꯥ ꯀꯤꯁꯟ ꯉꯁꯤꯗꯤ ꯏꯆꯤꯜ ꯏꯆꯥꯁꯤꯡꯒꯤ ꯊꯋꯥꯏꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯡꯖꯤꯟ ꯅꯛꯅ ꯂꯩꯖꯔꯕꯁꯨ ꯑꯣꯏꯖꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯕ ꯑꯣꯖꯥ ꯀꯤꯁꯟ ꯁꯣꯟꯅꯍꯧꯔꯒꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯩꯔꯤꯕ ꯃꯈꯩ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯣꯖꯥ ꯀꯤꯁꯟꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯂꯩꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯣꯖꯥ ꯀꯤꯁꯟꯒꯤ ꯃꯇꯥꯡꯗ ꯗꯥꯏꯅꯥ ꯋꯥꯡꯈꯩꯃꯌꯨꯝ ꯀꯧꯕꯤ ꯁꯥꯇ꯭ꯔꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯈꯔ ꯑꯃꯨꯛ ꯃꯌꯥꯝꯗ ꯇꯝꯖꯒꯦ꯫
ꯁꯥꯔ ꯀꯤꯁꯟꯁꯤ ꯌꯥꯝꯅ ꯄꯥꯝꯃꯨꯏ, ꯅꯣꯡꯃꯇ ꯑꯁꯥꯎꯕ ꯁꯛꯇꯝ ꯎꯠꯈꯤꯗꯕꯅꯤ꯫ ꯐꯅ ꯂꯝ ꯍꯦꯜꯂꯕ ꯁꯥꯇ꯭ꯔ ꯐꯥꯎꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯦꯗꯚꯥꯟꯁ ꯇꯥꯅ ꯋꯥꯔꯛꯄ ꯉꯝꯈꯤꯕ ꯑꯣꯖꯥꯅꯤ꯫ ꯑꯣꯖꯥꯅ ꯂꯩꯔꯨ ꯂꯩꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯥꯎꯊꯣꯛꯄꯒꯤ ꯁꯛꯇꯝ ꯉꯥꯛꯇꯅꯤ ꯎꯈꯤꯕ꯫ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯄꯥꯎꯗꯝꯂꯛꯈꯤ꯫ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯣꯖꯥ ꯀꯤꯁꯟꯅ ꯂꯩꯔꯩꯕꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯤ꯫